Kumar Premjit Singh, Delhi dagi video press release tawjari. August ki tang tarada confidence motion maduda thina lan ba lairamme. Secretary Elena bulletin thokpata masi mayam sona bala painaramani nifuga mari present awi ani amana INC ki covid maram oiduna changandare amabudi speaker lejere but strength di yankhai ge humdoini taruk wali bataruk si seisida lai lakte natraga kaidawi kana kana no haibasu amata pante adubu angakpa amana order amada taruk achi resign tawre haidna palle adu resign tawre hairagadi numitu da lauthobam thokdabra adu oiragadi whip lauthoktaragadi whip piri banina moi tarutu disqualified tawata bani kaigino hai matamda 10 of August ta moi resignation acceptance sungam ngamloi chanba ngamoi because pung taramatoi dena nipan bogda chatpa porte handaki kanosi adi not only that khwaidagi ngakpa amana resignation to haibasi format amada kale hoji tungda sajanba khochanba tawbo ngamgani uran ba haibasi sajana hona bada amadi ekta madugi phataba mekto tholokpani moi singduna kano tawi pruba mo in hire bom tamda letter hata resign tawi kamaina letter hata resign tawdo rigeba masigi mayam masi aina thigachabada aigi RTI gi finding amma loina pusela thingchabada thigachabada 10 August ki confidence motion suksoi soidana hangani or natragana moi manga by election the kagi du disqualified tawgani ama election tawdaba adusu disqualified tawgani masi ai experience changna PL tharakpi masigi lairibasi asigi pajabada masigi khangjabagi matungina sukchoi soiden tawgani aduna natana secretary elen ka thokpa order amadasu TMC gi mi ama BJP da join tawre dei thokre na tanthoe adu amu hanjalale hanjanba matamda kamaina TMC oideno maji hoje masisu masigi siju aranba kanoni kamaina order thoino simalere adu dagi matam kharagi mamangda ainam RTI ama thajare tariyat ama congress na disqualify tona ba thare adu speaker na ahu same pot da ahu mam tawre mari amana tawdre Rai Sabha gi voting de su changandare masi Rai Sabha gi voting de su mari leinang to ni even Rai Sabha gi voting bo hallu hairak to ni masida khwaidagi luriba pochidi aina RTI thaba matamda moisi clear cut INC ne na haire clear cut INC ne na haire aduga moisi BJP party dagi moi changye haidana formally communicate to keba lebra 2017 to 20 se to giba lebra hai matam officer di am chumna phumi leite haina khome adu oiragadi leitragadi speaker na command disqualify to BJP su changde adegi command disqualify to dori ge changde chu khome command disqualify to dori ge